अहानबमक्तदा नुंथिलदा फोंबा पाउचेदगी लौथोकचबा पाउ ताबिरिबसिंगबु हेमजित लांपलांखुना खुरुमजरी हौजिक मियामदा पाउ पिजरी हौखिबा चहीगी मे अहुमगी अहिंगदगी कुकी मिलिटेंट सिंगना अमदी कुकी कम्युनिटी सिंगना मतिक चाबा अफबा मखलगी खुसु खुलाई सिजनदुना दोलाई थाबी खुलमई थादुना तानखाइरकपदगी ngasi फाउबा हन्ना चंगसिनबा ngamdana leiri maram aduna athuba matamda laingakna yanakibagi matung ina state security thambiduna dolai thabi khunja singbu masa masagi yumda hanjalhanbiu haina dolai thabi gram panchayat ki hanigi pradhan sapam angona phongdokhre ngasi paumi singa unaba amada mahakna hai kuki militant singna khul asibu tangkak mari thokna megi tarik ahum manga taraga mapal amadi kunhumdoida yum sing mai thaduna talakpadagi ngasi fauba changsinba ngamdri maram asina athuba matamda laingak asina state security arrangement tobiduna khul asida sangba phanghanbiu haiki sarkarna isagi khul asida changkhangani haiduna haukiba chahigi november 10 da survey su tawba leikrabani maram asina athuba matamda laingakna state security arrangement tobiduna changbai phanghanbiu nakal amoromda assam rifles ki colonel akash amadi battalion asi lokthokpa yaroi haina dolai thabigi president ni haijaba sanjoy kauba mioi amana media da hablakibadu dolai thabiga mari amata lainade thokchom sanjoy hairiba mioi asi pukhau terapurdagi aduna matung manau asigumba thawong sing asi tobigano haiki mahakna makha taraduna hai dolai thabi damda leriba 39 suba assam rifles akash ki team da ngasi faw sogatpa leite maram aduna makhoina leriba mafam asida hana IRB lerambani aduna matik chaba khulai pibiduna mafam asida hanagum IRB oina adumak thambiu haina su phongdoki International Observation Committee on Puyamai Thaba Ikop Nasinduna Puyamai Thakibagi Chahi Chani Mari Fudraga Manga Suba Ningsing Kumon Thorom Senglava Laifamlen Kangla Utra Mamangda Laison Tison Galonana Pangthokre Chahi Khudingi Wakchingi Kunumdoni Panbada Ningsing Thorom Asi Handak Chahigi Oinadi Leibak Irang Asina Maram Moiraga Achamba Thorom Amagalonana Pangthokhi Thoromgi Manungchana Kangla Utra Matamadugi Laioi Kraba Ipa Ipusing Ikop ki Chairman Oiramba Laikhidraba Reverend Mingthing Amadi handak thokliba leibak ki lan asida mareibak furukidamakta thawaina pontha pikraba athauba athaubi singi mafamda kok nonduna ikai khumnaba utpaga loinana haikat laikat tamkhi amadi kangla haikru makhongda puyami konbagi thorom pangthokhi loinana mikup khara wangangdana tumina leptuna adungai puyamai thakibagi thodoksinsu miyamda puna nungaitaba amasung awabu phongdoknakhi tungda salai taret ki firal mapung fana chingkhatkhi puyamai thakibagi thoromasi maitei national front english singa maga chamapan humfudraga nipandagi chahi khudingi leptana pangthoktuna lakpani adubu kumjali singa niga taraga mathoidagi hauna mapan lebaki mihut sing amadi lamdam sigi lup kayana punsinduna international observation committee on puyamai thaba ikop nisinduna pangthokpa horkhibani handaksu ikop ki luploi kayaga punduna leptana pangthorokpa nimpu taruk lak suba thorom ama oina senglaba laifam len kanglada achamba thorom ama galonana pangthokpani hairi adungai ngasi dagi hangatna chahi chani ga mari fudra manga mapung faraba ingraji sechat lising amaga chatret kunga mapan wakchingi kunhundoi panbada aikhogi koklen oiriba khut i sing lyric sing mai thakhi numit adudagi hauna kangleipak asigi ningkha tambagi arangba numitna lekha taba haukrabani aikhogi koklen oiriba khut i lyric sing amadi kangleipak ki ningtambabu mangdana bohonakhiba matam adugi ipa ipu sing adubu ngasigi mirol singna nauhauna ningsingduna makhoi khudung inba tangai fade hairi mitai irol iyek loina selol apun balup milal kanglai pakna lamdam asida ngasi fawba lol amadi mayek chawkhatna ba hanba leitana changchilak pakhongjang gi manung channa haukiba chachat january 3 gi reference number SEML 24/02 da board of secondary education manipur posem da hauji bosem na namnaga puthokliba 2015 dagi 13 ahanba puthokpa amadi anisuba puthokliba elementary manipuri da roman mayek da puthokliba asi january 2013 fawbagi manungda bosem gi maikai digi order ama thoktuna thopinna ba haijatuna lakhiba adu haukiba january 18 2013 da bosem gi maikai digi order ama thokpiduna elementary manipuri da roman mayekta puthokliba asi puthoklaroi haibagi chirol ama thadorakpada milal gi maikai digi bosem gi hanagi secretary S Magijaw amadi joint secretary academic S JT Lal Sharma bu thagachaba amadi tawbimal khangbu uchari haina milal gi maikai digi thokpa chirol amana phongdorakle chirol aduna makha taraduna hai milal gi makha taba thodang oina kosemdam iyeng changba horagani maramdi tangai fadana masigumasi matam chanai shilhaudrabadi nongmadi lamdam asigi mahi tampham sangsingda hana imaloda tamnaramba lyric sing loina mangkhibagum samna maths science geography history nisingba asumna nongmadi elementary manipuri asisu roman mayekna sinkrabadi maitai mayek lyric asisu mangkhiba yabagi akiba leibadagi elementary manipuri gi roman mayek si tangai fadana kaktaba yaraktabadagi kaknanaba milalna firep asi asumna tawrabadi sungsoi soidana mamalol gi lyric asi lawrabadi mamalon amadi maitai mayek asi soidana chawkhatlagani khanjabaga loinana thodang asi lawkhatjabani loinana milalna changsilak khongjang sing lamdam asigi lol mayek chawkhatnana bani khanbiraga lamdam asigi miyamna su sogatpiu amadi mateng pangbiu haina su phongdokli
lamdam asida hauji thokliba irang asina maram oiraga lanjen aduna thangmai banda leiba thau ground da hangliba relief camp ta changjafum lauduna leirakhiba miyoi ama leikhidre aroi mathau mangam pangthokre leikhidreba miyoi adudi kangbai dagi sapam jamini chahi marifudra ka mangani hairi sapam jamini na leikhidabaga mai lenana relief camp asibu chalairiba thangmai ban united club TUC gi president pratap laisang themna hai leikhidreba sapam jamini asi matam kharigi mamangdagi dialysis tawduna leirakhiba patient amakhakni mahak ngarang leikhidabani relief camp asida mahaki imung manungi miyoi taruk leiri TUC amasung singlupna thodang lauduna leikhidrebagi aroi mathau mangam pangthokre hairi nakal amaromda kathokpaga loinana relief camp asina awaba taraba singidamakta honaduna lakli adum oinamak camp asida leiriba singi maraktagi asi ana yorapada lengaki maikaidagi kari tawba yabage haibagi matangda matamga chunaba policy program leitabana maram oiduna achobu khudongchadaba kaya mayoknari maramuduna lengakna hiramasigi matangda policy ama sembiu hainasu mari lenaba singi pukning chingsilakli haukiba chahi lising ani kunga humdoi mege ahungi matungda orekliba tangdulai tadaba phibam masina maram oiduna mayum makai mai thadokraba amadi masagi mayum thadokduna lanjennarakhiba amadi relief camp singda changjefum lauduna lairiba imung kayagi mahiroi sing tongan ba mahiloi sang kayana lemna mahi tamhannabagi thaurang kaya paikhatlabasu mahiloi sang kharadadi fee thidaba yaroi haibagi wafam amadi mahiroi singi admission fee launana ba hotnabagi thawong mahiroi lup tarukna mari lenaba mahiloi sang singi mafamda mahiroi lup tarukki maikaidagi thopa chirol amana thamlakli chirol aduna makha taraduna hai langi chekthing nangduna lanjen raklaba imungi mahiroi singdagi admission fee netraga tuition fee lauba haibasi miyoiba khunai amagi chana lonchatki wangmadani maram aduna lanjen raklaba mahiroi singna mahi masing tambada makhal amatagi senfam mahiroi singdagi lobiganu hairi amaromda catholic educational society gi makhada leiriba mahiroi sing yauna lamdam asida leiriba tongan ba mahiroi sing khuding makna chathariba admission process ta lanjen rakliba mahiroi singi damakta sit khara khakbiduna makhoibu lemna mahi masing tamba fanghanbinaba amadi lanjen rakliba mahiroi sing admission tawba lakku matamda admission sheet leitre haiduna makhoibu mingchanba fanghandabagi thawong adu tawbidunaba mahiroi lup tarukna mari lenaba khuding maki mafamda ningsingjari loinana lengak amadi mari lenaba authority singnasu relief camp ta leiriba mahiroi singi awat apa yingsinbinaba amadi mahi tambada changba mari lenaba polam singsu matam chana yengthokpinabasu mahiroi lup tarukna ningsinglakli Pijariba pausing asiga loinana loijare ngasigidamaktadi nungthulda phongba paunil khol pauchedagi lauthokjaba pausing miyamda pijaba tabiriba singba mukana khurumjari